Tha asigi kulhumdoida Imphal West District Police na mari leinaba che chang yaoramde haiduna phakhiba Mya Kyay Mon koubi Burmese Nupi adu Environment and Economics Management Association Eema hairiba NGO asina challaiba Haobam Marak Irom leikaida leiba shelter home dagi home asida mahakpu pusillakhiba human rights defender Babloo Loitongbam ge khuthangda chahi asigi May 3 Imphal Airport sinakhraba meeoi ni hairi Burmese Nupi asina touramba thabak khudingmak shelter home Asiga Hiram Amatada mari leinade haina Environment and Economics Management Association Eema ge secretary S Radhapiyari na sangdorakli Hiram asiga mari leinana shelter home asida pangthokpa pawgi mifam amada Radhapiyari na makataraduna hai Mya Kyay Mon hairiba nupi asi chahi asigi February thada human rights defender Babloo Loitongbam na hairakpagi matung ina MU da Burmese language takpi tambinaba leiba hairiba Burmese oja asina thilaklambani mahak hek lakpa matamda Burmese origin oiraga so Norway gi citizen oire hairamki adubo mahak na lakpa matamda English Hindi amadi maichelon seng ningthina khangdaba maramna paw faunubada awaba oike masigi mathakta mahak na home masida leiba home gi chana kanglon ngaktaba amade ngaihak leitana home asidagi thoklaga meeoi kaya ga pangchata chatpa loinana Churchanpurdagi lakpa kuki gi meeoi singsu jail da mi unagani haiduna chadminarakpa kaya yaorakpadagi mahaki maikaidagi Babloo da meeoi ase home asidagi lokthoknaba kaya rakhaikhi adubu Babloo na mahaki case ki che chang khara watli matam kharaga thambiu haiduna lokthokdana leikhe amaromda chahi asigi May 3 dagi haukhiba irang asida Mya Kyay Mon hairiba nupi ase leikai miyam ge pressure lakpadagi Babloo da lokthoknaba haikhe Babloo na hairakpagi matung ina Mon hairiba nupi ase mayumda hankhinabani haiduna May 3 ta mahak masana airport fawba thilamkhe numit adudagi hairiba nupi asigi matangda karigumba ama fawba khangdraba matung ngarang maijai lipungi laloi singna home asida laklaga nupi ase Imphal Bazar manungda leirambadagi police na fare amade handaki irang asigi plan tawbada nupi asisu yamna chawna chene haina hairamba ase angako fawi karigumba nupi asina asigumba plan tawba asida chenera matarabaso home asiga di mari amata leinade nupi asigi asengba mari makongde Babloo masana khangfam thoi haikhe Loinana irang asida nupi asi chenera mataragasu home asida lana ubigano haina maitai lipun amade leibak miyam da appeal tawrakle aduga aina su Babloo da hanjin hairiba nupi se langna phana bangamde puthokpi khro haibada Babloo na che loidri aisu chalhaning bananga abani de hai adumai tawraga nupi si su akoi da leining de chalage na pressure ma masana su dum tawiko adude da amta puthokpi khro ai langna bangamde ka haina haibadagi tum leirakkhibani ma se adubu irang se horokpadai laibam fatana akoi lekai gi mi laktana fatana thamba yaro habade adumai thadokhiba Babloo ticket piraga ayukta airport ta akoi na thimtoga adumai chatkibani aduna praja miyam da su Babloo ga nupi siga sumaina kuki ga maitai ge irang thoi ba thaudok se silam gani haiba se mangbu mangde aduna yam shocking oi aduga praja miyam da amadi maitai lipun laaga police na phare haibase khangakpadagi sumain haibibase si aina kain maitai lipun da su thagachari aduga sengdokchari akoi gadi kaimta mari leinade home siga akoi gi home sidi ara panoina thamde yadabanina loina thammiko adu mi dudi kana noi su khangja